ꯋꯥꯏꯊꯧ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯈꯔꯦ ꯑꯗꯨꯒ ꯃꯐꯝ ꯀꯌꯥ ꯈꯨꯡꯒꯪ ꯀꯌꯥꯗꯗꯤ ꯏꯁꯤꯡ ꯑꯁꯤ ꯄꯤꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯋꯥꯏꯊꯧ ꯈꯨꯜ ꯑꯁꯤꯕꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯤꯗꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯋꯥꯏꯊꯧ ꯄ꯭ꯔꯖꯥꯒꯤ ꯃꯤꯌꯥꯝꯅ ꯃꯤꯐꯝ ꯀꯌꯥ ꯐꯝꯗꯨꯅ ꯋꯥꯔꯦꯞ ꯂꯧꯔꯕ ꯃꯇꯨꯡꯗ 8 December 2025ꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯀꯣꯛ ꯊꯣꯡꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯒꯕꯔꯅꯔ ꯑꯣꯐ ꯃꯅꯤꯄꯨꯔ MP ꯂꯣꯛ ꯁꯚꯥ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ MLA Chief Secretary PHED Deputy Commissioner ꯊꯧꯕꯥꯜ ꯑꯃꯗꯤ PHEDꯒꯤ ꯊꯧꯕꯥꯜꯗ ꯑꯩꯈꯣꯏ ꯈꯪꯍꯟꯖꯈꯤꯕ ꯆꯦꯔꯣꯜ ꯃꯦꯃꯣꯔꯦꯟꯗꯝ ꯏꯁꯟꯖꯈꯤꯕꯒꯤ ꯑꯩꯈꯣꯏ ꯋꯥꯔꯣꯜ ꯊꯝꯖꯈ꯭ꯔꯦ ꯃꯔꯤ ꯂꯩꯅꯕ ꯁꯤꯡꯗꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 15ꯅꯤ ꯃꯇꯝ ꯄꯤꯖꯈꯤꯕꯅꯤ ꯉꯔꯥꯡ 23 December 2025 ꯑꯁꯤꯗ ꯂꯣꯏꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯙꯔꯅꯥ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯙꯔꯅꯥ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯆꯠꯊꯖꯒꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯄꯤꯕ ꯏꯁꯤꯡ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯊꯥꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯊꯥꯖꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕꯗꯤ ꯄꯥꯏꯞ ꯇꯤꯡꯗꯨꯅ ꯏꯁꯤꯡ ꯄꯤꯔꯒꯅꯤ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯊꯤꯡꯖꯤꯟꯖꯔꯦ ꯏꯁꯤꯡ ꯑꯁꯦ ꯁꯣ ꯂꯣꯟꯗꯨꯅ ꯑꯩꯈꯣꯏ ꯊꯤꯡꯖꯤꯟꯖꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯊꯤꯡꯕ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯑꯍꯦꯟꯕ ꯏꯁꯤꯡ ꯊꯥꯕ ꯑꯃꯗꯤ ꯄꯤꯕꯅ ꯇꯧꯔꯝꯃꯒꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥꯅ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯄꯨꯒꯗꯧꯕꯅꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯃꯛ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕꯤꯔꯤꯕ ꯈꯨꯡꯒꯪ ꯂꯝꯗꯝ ꯄ꯭ꯔꯖꯥ ꯈ꯭ꯋꯥꯏ ꯃꯐꯝꯗ ꯋꯥꯏꯊꯧ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ ꯏꯁꯤꯡ ꯊꯤꯡꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯋꯥꯏꯊꯧ ꯄ꯭ꯔꯖꯥꯕꯨ ꯉꯥꯛꯄꯤꯌꯨ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯁꯥꯔꯤꯕ ꯑꯁꯤ ꯋꯥꯏꯊꯧ ꯄꯥꯠꯁꯤꯗꯅꯤ ꯃꯇꯝ ꯑꯃꯗ ꯋꯥꯏꯊꯧ ꯄꯥꯠ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯂꯣꯀꯦꯂꯤꯇꯤ ꯑꯁꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯊꯝꯕꯧ ꯇꯥꯟꯗꯅ ꯊꯝꯆꯦꯠ ꯍꯦꯛꯇꯅ ꯖꯤꯕꯤꯀꯥ ꯑꯣꯏꯗꯨꯅ ꯍꯤꯡꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯐꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯐꯕ ꯏꯁꯤꯡ ꯐꯪꯒꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯒ ꯉꯁꯤ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯂꯩꯕ ꯄꯥꯠꯁꯤꯗꯒꯤ ꯏꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗ ꯄ꯭ꯔꯖꯥ ꯀꯌꯥꯗ ꯑꯍꯣꯡꯕ ꯃꯃꯟꯗ ꯏꯁꯤꯡ ꯄꯤꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯔꯤꯕ ꯄꯥꯠ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯃꯔꯤ ꯑꯃ ꯐꯥꯎꯕ ꯄꯤꯗꯅ ꯑꯩꯈꯣꯏꯅ ꯑꯇꯥꯡꯕ ꯃꯃꯟꯗ ꯏꯁꯤꯡ ꯑꯁꯦ ꯂꯩꯔꯒ ꯊꯛꯇꯅ ꯆꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯔꯝꯕ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯦꯟꯕ ꯐꯥꯎꯒꯗꯧꯔꯤꯕꯅꯣ